Ukakba! Yaninde! Ukakchatba! Yaninde! Ukakchatbagi maroiba maram! Irabi! Manipuri Department da leijabne hojik Maitai Student Association Manipuri University gi Finance Secretary oina thawbujari koi ngasi Maitai Student Association na sinja duna koi ngasi protest ama Manipuri University gi library da tawjari se atai maram amtagi natte koi university chuti oringai satra leijri matamsida koi Manipuri University gi koi hana leijaramba atmosphere yam phajaba koi u pambi koi myam dum tungda ubini ko hoje ado sije maram chadana kakthalamba koi sum pau tajabada dream tawbane na hai u masa thabane na koi paipu gi chatna bida hana dagi leijaramba koi u masa thaba kaise koi yamna masa matang khaktana ka yamna koi anga oingai de sum thengna jara iko ado sigum poche kaim leite sida leijidi myam sum ubijine ai le amutanga wangba sumaina thambiram je koi thangoi yam sokchaba haitare adogi koi hujik lepchari jaga ai nungsa ga phangdana lei mayam se nungsa ga yaiga asaba gi poram lei se leiramba nate ba hana u sina loina khumjalaga yam nuai ben atmosphere ma koi kaimta leitraba bhawda nghaktang pothabagi tholakpa mafam ama oijari ne ba khoi gi oinadi aduga library da ngak lai paro warga tholak pothabam ado hujikti khoi gi sigum keno je phangda ba haitare ado khoina maram ma pi khoi sum ta jabani ko authority na pi ba maram se mai ngan da bagi ne hai nuidang da mai ada high marks le mama thali se sina asigi manga je numidang pung ni pan bunge library open tau je sina nupi like pajaba sing tholakpada gari khara khudong cha da ba mamani thengna na moina maram cp adu maram si am cha da ba haitare mai nga na bi da makta u kak that pa ji wo khoi afam am ta thengna da ba haitare do khoi mai nga na bi da makta u kak that toi saruk pudi mai oina thanbi u haina ai authority da si yam sengna haijaninge ba ado university manung mamma mijing je mai fazana thanbiro adai u kak mai mammi ba myam je u loi kak thalak adori bra ba huje ko university manung je mai gam ngan de ba hostel phangi ngan de ama phangi ngan de masi ngan da myam je ai huje bisida adagi university authority da question ma tawjaninge u kak thalak mai je loi ngalak kadoira sin aina haijaningi je ada high marks le ma than bajina lumjan ma mai che sigi atopa substitute ama thibira kanda mai oina atopa tawbibadi kari kai haina ai sumaina tetang tham stiplen gumba ikoina aduguma naina substitute oiba pot ama haitare ne khoi si u kak thatpagi mauta atopa machine halning ba street le mayam ma thanbiyo university mangje mamme je hujik sum ame any other person amana university mang ganu midang sangbirak pada khangane ba khoi ta authority ga wai sara phangjaba dina tamina khoi sa satra moina khoi ngasi kakthali ba uri ba atmosphere je hana leiram baduga hujik la akan ujari ba se sida thamoi nuai ta bodo adu pen da phongtok chabani maram jap chaba maram authority na pebiyo aduga siguma maram je matung da so amuk torok tana ba khoi Maitai Student Association gi mai kai dagi ai thamjai khoi si ngasi gi protest loraga khoi bc da memorandum sanjagani adu atopa wai sanar matungda kari tawai ya haibdo pula amtang mayam punna khanamina bagi matang ama lobjai u masing di 35 u kak thane si area si katang dara moina ka amisa mane library gi area sine ka amisi atopa da kakpagi paudi huji pagi aikoi thingna jadri haitare thangja gano maijing ga se aikoi university gi onadi suti laiba ado suti laiba nimisida library di open tawe ado su library da matam